Hello ma'am, ayuki thaba khawre khamena simama chakre hege tone kangsoi yam haweba dogane agi kobi phul do sagalakpadagi tatsanba khara yawe tatsandaba khara yawe ama khatang hekta ngairi bako tatsanba khara yawbado hekto age tobane aduga agi quarter thangnaba singda pithoke toba dugi ai kumdare khamen ba masika asangba ani amsu palame sesu hekto chana kharane adagi nungsida kharane tawraga kangsoi ma thongba yam hawebako sima hapchelle to ai kobi do kharama oide haidare har sam phataba leba am phataba haidare du taw kamai aina si khadi kobi ma ton chanei ba hamra se mana se yam tadre ba sum lois tu ani kobi phul si akhoi thangna quarter sing da pige tawne mo su chana kai video su aduga si ani sine akhoi tatsanba ingamdaga kobi ma ton gi ta taweba disiga lokthole aduga kangsu cha thole tawne aduga sumaina marakta mana marakta thekpase maton mu songkhaleba adugi ai maton chokhalakna ba thaname ani khak the pictu kobi ma phul taba ngamdrabane ani ha leibak si yam phataba si lengwe oyeba dugane ko har sa hapine do kharama oide kharamadi tari ko taba singa thamme ani simaga hapchelle aduga kangsu ma surage ma'am ngasi morning